ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2, 2020 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯑꯣꯏꯅ ꯃꯤꯇꯩ ꯄꯨꯡꯒꯤ ꯄꯨꯡꯂꯣꯟ ꯃꯄꯤ ꯃꯤꯇꯩꯂꯣꯟ ꯑꯍꯥꯟꯕ ꯁꯔꯨꯛ ꯈ꯭ꯋꯥꯏ ꯇꯔꯥ ꯃꯥꯡꯗ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯊꯝꯖꯔꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯄ ꯆꯨꯝꯊꯣꯛꯆꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯇꯥꯛꯄꯤꯔꯛꯄ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯇꯔꯥꯝꯅ ꯐꯤꯒꯥꯎ ꯁꯥꯅ ꯂꯧꯖꯒꯅꯤ꯫ ꯄꯣꯠ ꯑꯁꯤ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦ, ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯐꯗ꯭ꯔꯕ ꯂꯟꯅꯤ꯫ ꯃꯗꯨꯗꯤ ꯃꯤꯇꯩꯂꯣꯟꯅ ꯄꯤꯕ ꯃꯩꯇꯩ ꯄꯨꯡꯂꯣꯟ ꯃꯄꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣ ꯇ ꯇꯥꯡ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛꯅꯤ꯫ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯃꯁꯤꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯈꯣꯟꯊꯣꯛ ꯃꯁꯥꯒꯤ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯈꯨꯗꯤꯡꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯖꯕ ꯑꯣꯏꯅ ꯊꯦꯡꯅꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣ ꯇ ꯇꯥꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯧꯔꯛꯂꯣꯟ ꯊꯝꯖꯔꯤ꯫ ꯃꯗꯨꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯀꯣꯔꯧ ꯃꯥꯂꯦꯝ ꯏꯁꯤꯡꯂꯝ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩ, ꯂꯩꯇ꯭ꯔꯤꯉꯩ, ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯄꯨ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯔꯝꯈꯤ꯫ ꯃꯄꯨꯅ ꯁꯦꯝꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯂꯩꯔꯒꯗꯕ ꯄꯣꯠꯆꯥꯛ ꯄꯣꯠꯆꯪ ꯈꯨꯗꯤꯡ ꯑꯋꯥꯠꯄ ꯂꯩꯇꯅ ꯃꯄꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯍꯥꯛ ꯃꯈꯨꯝ ꯅꯨꯡꯗꯒꯤ ꯇꯦꯡꯕ ꯃꯈꯩ, ꯇꯦꯡꯊꯣꯛꯄ ꯃꯈꯩ ꯂꯧꯊꯣꯛ ꯀꯣꯠꯊꯣꯛꯇꯨꯅ ꯊꯥꯗꯔꯛꯈꯤ, ꯇꯥꯔꯛꯈꯤ ꯍꯥꯏꯕꯒꯤ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣ ꯇ ꯇꯥꯡ꯫ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣ ꯇ ꯇꯥꯡ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯑꯁꯤ ꯃꯁꯥꯒꯤ ꯏꯅꯨꯡꯂꯣꯟ ꯈꯨꯅꯨꯡꯂꯣꯟ ꯑꯅꯤ ꯊꯣꯛꯅ ꯐꯪꯏ꯫ ꯏꯅꯨꯡꯂꯣꯟꯗꯅ ꯈ꯭ꯔꯥꯛ 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 ꯗ꯭ꯔꯪ 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 ꯑꯁꯤꯁꯨ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛꯅꯤ꯫ ꯈꯨꯅꯨꯡꯂꯣꯟꯗ ꯍꯥꯏꯔꯒꯅ ꯈꯔ 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 ꯇꯪ 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 ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯑꯁꯤꯅꯤ꯫ ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯂꯣꯟ ꯃꯄꯤ ꯑꯍꯥꯟꯕ ꯃꯩꯇꯩ ꯄꯨꯡꯂꯣꯟꯒꯤ ꯍꯧꯔꯛꯐꯝ ꯃꯇꯥꯡ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯀꯣꯔꯧ ꯅꯣꯡꯗꯣꯟꯅ ꯏꯄꯥꯅꯤ, ꯃꯥꯂꯦꯝ ꯂꯩꯅ ꯏꯃꯥꯅꯤ ꯍꯥꯏꯕꯁꯦ ꯃꯤꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯄꯣꯛꯄ ꯆꯠꯄ ꯂꯥꯏꯅꯤꯡꯒꯤ ꯊꯥꯖꯕꯅꯤ꯫ ꯅꯣꯡꯊꯧ ꯏꯄꯥꯗꯒꯤ ꯈꯥꯗ ꯃꯥꯂꯦꯝ ꯏꯃꯥꯗ ꯊꯥꯙꯔꯛꯂꯒ ꯈꯤꯛꯊꯔꯛꯂꯒ ꯇꯥꯏꯕꯪꯄꯥꯟ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯊꯪꯗ ꯀꯝꯗꯧꯅ ꯄꯨꯡꯂꯣꯟ ꯈꯣꯟꯊꯣꯛ ꯑꯣꯏꯔꯛꯈꯤ? ꯃꯩꯇꯩ ꯄꯨꯡꯒꯤ ꯃꯔꯨ ꯃꯅꯥꯎ ꯀꯔꯤꯅꯣ? ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯌꯥꯏꯗ ꯑꯉꯧꯕ ꯑꯄꯥꯕ ꯐꯤꯌꯦꯠ ꯌꯦꯠꯂꯤꯕ, ꯃꯩꯇꯩ ꯄꯨꯡꯒꯤ ꯑꯉꯥꯡꯕ ꯄꯨꯡꯂꯤ ꯂꯦꯡꯕꯥꯟꯗ ꯌꯥꯟꯅꯕ ꯑꯇꯣꯞꯄ ꯃꯆꯨꯅ ꯑꯣꯏꯗꯕ ꯑꯉꯥꯡꯕꯅ ꯑꯣꯏꯕꯒꯤ ꯃꯔꯝ ꯃꯊꯪꯗ ꯊꯝꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯀꯌꯥ ꯐꯪꯕꯤꯅꯕ ꯕꯦꯜ ꯑꯥꯏꯀꯣꯟ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯉꯥꯏꯖꯔꯒ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫